Nupa Machani Mankibuki Todo Kamari Lane and Manipur Police some of the Central Forces na Nupa ni Fare Farbam UNSC KRAU G Kader Singh Haide. November mga dagiti bakang dana layrakliba Nupa Machani bu mama mapa singda soidangam dana sinabiyo haina Parents Guardian Association Don Bosco High School langjung na appeal tawrakle. Manipur District ki Laithel gi akoibada leiba labuk singda thabak suba chatpada irang leiba yai haiduna thabak suhalaktre haina kunja singna fongdorakle. Amasong more da laidiba Cookie Singh asi film drama gi artist singni haibada haiman bathok loi haina Minister Lai Sangtham Susindro na fongdokre.